Laimakong Army Headquarter Campus Manungda Tabak Suba Changkhibadagi Mafam Khangdana Leiriba Laishram Kamalbabu gi Langla Langjil Puthokpa Ngamdabagi Maiyokta Hayengdagi akanba Khongjang Changsinnabani haina JSC against the missing of Laishram Kamalbabu na Loukhre. JSC na 57 Mountain Division ki matakta numit humni fawpi manungda Mafam Khangdana Leiriba Laishram Kamalbabu bu miyamda sinagadabani haina akanba wafam thamkhrabasu ngasin numit humni suraba fawbada karigumba wafam amata khanghalakpa leitabana JSC amadi miyamna Hayengdagi akanba Khongjang Changsinnaba Warep Loukhre. Ngasi numida wairam kanto sabal da chatakiba miyam gi Khongjang na 57 Mountain Division ki Maiyokta akanba kholaw kaya ga loinana Laishram Kamalbabu bu athubada imung manung amadi miyamda tekta kaidana sinagadabani haina taksanki. Hiramasiga mari lainana JSC ki convener Ratana Fongdorakpada Laimakong Army Camp manungda thabak suriba construction company amagi supervisor Laishram Kamalbabu bu Thasigi Kunmangadagi Mafam Khangdana Mangkhibana Maram Oiraga Mahakpu Tekta Kaidana Imung Manung Amadi Miyamda Sinagadabani haina Namit Humni gi matam thakhibani. Adubu karigumba wafam amata khanghalaktabadagi JSC amadi miyam gi oiba apunba mifam amana hayengdagi akanba Khongjang Changsinnaba Warep lawrakpani hairi. Sakul Tosin Chimbak Natana, Hui government side Takisu, Mukoi Gioshi, the kind of pressure Piraga, Tokina by Nahuina government, so Huna Haizabalegre. Sabdi, Mana, Huina, Nasi, Makuina, Canada quarter reply on the Makuina Pire, Pire replies, Lambi, Aquina Tindana, Prazamana, Giesina Timbadagi, Makuji Sapangam, they do not know Humikaki, Matam Pibi, Wena Makuina, Quarter Hyperpoli, Hyper Tai, Huna Tagiva, Matamdo Lushin Gre. Makugi Saitri Karimba Makalgi response on the lake.